Talanangi uyokon Pamil nangi tako Hangoy punding nurabi Nurabi ginawa ko lang Tangza lilha pakhamba Pakhamba ginawa chat lang Aing bana ngamba balam Asa bana yoga balam Asa bana yoga balam Aing bana ngamba balam Jinglena kutlam kham amam laisaro mangal na tarang wangpa jingpu laye tupu na se Paching lumpu na tao Paching Yuhana ha Ta paching Yuching na ni Ta paching Ngan chin ching Ho ngan chin aga ching Punshilok ꯃꯌꯥꯝꯅ ꯄꯨꯟꯁꯤꯂꯣꯛ ꯍꯥꯏꯁꯦ ꯀꯩꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯅꯦ ꯄꯨꯟꯁꯤꯂꯣꯛꯁꯦ ꯀꯩꯅꯣ ꯄꯨꯟꯁꯤꯂꯣꯛꯁꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯃꯐꯝ ꯑꯃ ꯖꯁ ꯆꯤꯡꯒꯤ ꯃꯐꯝ ꯑꯃ ꯂꯣꯛ ꯑꯃꯒꯤ ꯃꯃꯤꯡ ꯑꯣꯏꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯔ ꯀꯁꯤꯗꯤ ꯄꯥꯔꯁꯣꯅꯦꯜ ꯈꯔ ꯑꯣꯏꯌꯦ ꯑꯩꯉꯣꯟꯗ ꯄꯨꯟꯁꯤꯂꯣꯛꯁꯦ ꯄꯥꯔꯁꯣꯅꯦꯜ ꯍꯥꯏꯕꯗꯤ ꯑꯩꯒ ꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯖꯔꯛꯄꯩꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ
just mafam amadagi hellega. It's like ai guru gi type ta ko natraga ai more larger than life oiba body imni dana just he sing as body imni body do ai on the just object of the object handok tana mangon dagi mai the puts them ta them lai ni ai khangjari ba khojari ma am mangon de loi tam ai master ma oina ai on the we si Punshilok sigi Punshiloki sagalakse Punshilok sagalakse karam kandagi sagatpa hoga ki aduga hana sigi Punshilok semgatringai sida haidi kamaina hana lairam film je kamaina lairam Punshiloki film de yamna nunga yengmada nungai te habde hambada diko 2001 gi aroiba dai tu gi horok pai sai dai thengnabne Punshilok se ada ina hama kakhala kanda asi Punshilok se samblai gi jungle oin tarame samblai apa haujillaga ta hai tare changba bo yadaba dai loksin kadai leinu ju khangde ko adu lok ti sing do khona hama lok thengna kanda lok si sing thau kanda khoi je sengto thaka na gi ko ina san oina thakam oiramba sanjabung gi type lerame ma se sai ko dingi mai chak phoga san sang charaga amuk mai am thadokwa adu ko samblai am haujanba mana umang dudi Punshilok umang aina di tasengna di ugo chawam cha phajana horamdre magi spring jigi hanthari khibegi maramdi sida aina hajabdo zoom cultivation tawraga kaino adugi do 90s early 90s 95 96 adai de khangdeba ko moigi kaino 90s di oidoine aduda moi kihom thawena moi loan ga pi ko 5000 rupees HP ko farmer mamda ka aduga moina moi inkhong ga loi jena thoktana si mafam se even though it is a reserve forest ko reserve forest ne ba khoi leje semudi aduga moi yen thonaraga moina loi ma kok thoga kihom thabana thaba ka degi champra thabana thaba ko pa toro loi yena thoktana ko ba wa na tane ina lakko de lerambje 가졌나 봐 이거 인팜 암도 아주나 말모이잖아 싱제 한다기 입네요 Punshilok 스프링제 아주 호직부대 거기나 좀 요칼락부대 가가데 좀 페넬로가 좀 첸 잡을 잘 레이디 두도 호직 그냥 호직 포즈라 저기세 군 해를 22 years 수래 그 군 해라 그지다 락부 찐제 이 솜나 생각바 두가 ꯌꯥꯝ ꯇꯤꯝ ꯑꯃ ꯃꯌꯥꯝ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯅꯤ ꯁꯤꯒꯤ ꯁꯦꯝꯒꯠꯂꯛꯄꯁꯤꯗ ꯀꯔꯤꯗꯒꯤ ꯍꯥꯟꯅ ꯐꯣꯀꯁꯁꯦ ꯄꯤꯔꯒ ꯀꯃꯥꯏꯅ ꯇꯞ ꯇꯞꯅ ꯖꯔꯅꯤꯁꯦ ꯂꯥꯛꯀꯦ ꯁꯤꯒꯤꯁꯦ ꯑꯍꯥꯟꯕꯗꯗꯤ ꯍꯣꯏ from the beginning itself intentionꯗꯨꯗꯤ environment forest yokhatpa ꯋꯥ ꯌꯣꯛꯈꯠꯄꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯣꯇꯤꯚꯇꯤ ꯌꯥꯎꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅꯗꯤ ꯐꯖꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯋꯤꯜꯗꯔꯅꯦꯁꯇ ꯉꯥꯎꯖꯕ ꯀꯦꯝꯄꯤꯡ ꯆꯠꯄ ꯇ꯭ꯔꯦꯛꯀꯤꯡ ꯆꯠꯄꯗ ꯌꯥꯝ ꯄꯥꯝꯖꯕ ꯃꯤ ꯑꯃꯅꯦꯕ ꯑꯗꯨꯅ ꯏꯅꯛ ꯅꯛꯅ ꯌꯨꯝꯗꯩꯁꯨ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯥꯡꯒꯣꯜ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟꯁꯤꯗ ꯑꯩꯅꯒ ꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯒꯤ ꯃꯐꯝꯁꯤ ꯌꯣꯛꯈꯠꯄꯒꯤ ꯑꯥꯏꯗꯤꯌꯥꯗ ꯂꯩꯕ ꯈꯣꯠꯄ ꯑꯗꯒꯤ ꯁꯪꯒꯝ ꯁꯥꯔꯒ ꯂꯩꯕ ꯑꯥꯏꯁꯣꯂꯦꯇꯦꯗ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯂꯩꯆꯤꯟ ꯊꯥꯔ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯣ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 12ꯔ 13 ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯦꯕ ꯑꯗꯨ ꯁꯤꯗꯤ ꯀꯧꯕ꯭ꯔꯨ ꯌꯥꯝ ꯃꯥꯟꯅꯩꯅ ꯀꯥꯏꯅ ꯈꯟꯖꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯕꯗꯣ ꯑꯗꯩ ꯍꯧꯒꯠꯂꯛꯄꯁꯨ ꯏꯊꯟꯗ ꯍꯧꯒꯠꯂꯒ ꯀꯅꯥꯝ ꯂꯩꯔꯝꯗꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯑꯗꯨꯗ ꯉꯥꯎꯖꯕ ꯃꯤꯅꯦꯕ ꯀ꯭ꯔꯥꯎꯗꯇꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯒ ꯑꯥꯏꯁꯣꯂꯦꯇꯦꯗ ꯑꯣꯏꯕ ꯈꯣꯠꯄ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨꯗ ꯑꯗꯨꯒꯤ ꯑꯦꯗꯚꯦꯟꯆꯔꯁ ꯑꯣꯏꯕ ꯁ꯭ꯄꯤꯔꯤꯠꯇꯨꯅꯦ ꯑꯗꯒꯤ ꯅꯦꯆꯔꯕꯨ ꯌꯣꯛꯈꯠꯄ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯃꯥꯗꯔ ꯑꯔꯠꯀꯤ ꯃꯥꯁꯦ ꯍꯤꯜ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯃꯤꯅ ꯗꯤꯒ꯭ꯔꯦꯗ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯒꯤ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥꯁꯨ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯅ ꯀꯩꯅꯣꯝꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ as well as ꯑꯩꯒꯤ ꯃꯅꯨꯡꯒꯤ ꯂꯣꯡꯒꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣꯗꯣ ꯑꯦꯗꯚꯦꯟꯆꯔꯁ ꯑꯣꯏꯕ ꯀꯩꯅꯣꯗꯨꯒꯤ ꯑꯗꯨꯁꯨ ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯄꯨꯟꯁꯤꯂꯣꯛꯀꯤꯁꯦ ꯍꯧꯔꯛꯈꯤꯕꯅꯦꯕ ꯑꯗꯩ ꯃꯊꯪ ꯃꯊꯪ ꯂꯥꯛꯑꯒ ꯂꯥꯏꯛ ꯃꯥꯏꯟꯗꯦड ꯃꯤ ꯈꯔ ꯄꯨꯟꯁꯤꯜꯂꯛꯑꯦꯅ ꯑꯗꯨꯒ ꯋꯥꯞꯁ ꯍꯥꯏꯅ ꯑꯃ ꯋꯥꯏꯜ ꯂꯥꯏꯐ ꯑꯦꯟ ꯍꯦꯕꯤꯇꯦꯠ ꯄ꯭ꯔꯣꯇꯦꯛꯁꯟ ꯁꯣꯁꯥꯏꯇꯤꯅ ꯑꯃ ꯁꯦꯝꯃꯛꯈꯤꯕꯅꯦꯕ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ
ꯑꯩ ꯏꯁꯥꯅ ꯁꯨꯝ ꯌꯨꯝꯑꯃꯒ ꯁꯥꯔ ꯂꯩꯕꯁꯤꯗ ꯃꯌꯥꯝꯅ ꯐꯅꯌꯥꯝ ꯀꯩꯀꯩꯅꯣ ꯐꯅꯌꯥꯝꯗꯤ ꯉꯥꯡꯅꯔꯝꯅꯤ ꯑꯣ ꯑꯗꯨꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯌꯥꯝ ꯆꯨꯝꯃꯦꯕ ꯑꯩꯁꯦ ꯑꯁꯦꯡꯕꯩꯗꯤ ꯌꯥꯝꯅ ꯀꯣꯂꯦꯖꯀ ꯇꯝ ꯂꯣꯏꯔꯀꯥꯟꯗ ꯊꯕꯛ ꯃꯆꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯆꯍꯤ 3 ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯝꯃꯤ ꯀꯝꯄꯅꯤꯒꯁꯨ ꯑꯗꯨꯝ ꯑꯆꯧꯕ ꯀꯝꯄꯅꯤꯅ ꯍꯧꯖꯤꯛ ꯅꯝꯕꯔ 1 ꯀꯝꯄꯅꯤꯕꯨ ꯑꯣꯏ ꯑꯗꯨꯒꯤ ꯀꯝꯄꯅꯤ ꯊꯕꯛꯀ ꯇꯧꯖꯔꯝꯃꯤꯅꯦꯕ ꯄ꯭ꯔꯥꯏꯚꯦꯠꯄꯨꯗꯤ ꯑꯣꯏꯖꯔꯁꯨ ꯑꯗꯨꯒ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯊꯕꯛꯀ ꯇꯣꯛꯊꯣꯛꯑꯒ ꯆꯤꯡꯗꯒ ꯂꯩꯈꯠꯈꯤꯕꯗꯨꯗ ꯃꯌꯥꯝꯁꯤꯅ ꯏꯃꯥꯟꯅꯕ ꯃꯔꯛꯇꯩꯀꯣ ꯂꯣꯌꯥꯗꯣ ꯂꯩꯈꯠ ꯃꯥꯜꯂꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯏꯗꯣ ꯍꯣꯏ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯈꯤꯇꯪꯗꯤ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯑꯦꯛꯁꯇ꯭रीम ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗꯒꯤ ꯊꯩꯗꯣꯛꯇ ꯌꯥꯔꯛꯇꯕꯒꯤ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯑꯗꯨꯝ ꯐꯥꯎꯈꯤ ꯃꯇꯝꯗ ꯑꯗꯣ ꯑꯩꯁꯦ ꯏꯁꯥꯅꯕꯨ ꯍꯪꯖꯒꯦ ꯑꯦꯝ ꯑꯥꯏ ꯔꯤꯌꯦꯂꯤ ꯃꯣꯏꯅ ꯍꯥꯏ ꯂꯩꯈꯠꯄ꯭ꯔꯥ ꯉꯥꯎꯕ꯭ꯔꯥ ꯀꯥꯏ ꯍꯪꯖꯩꯌꯦꯕꯀꯣ ꯀꯩꯒꯤꯅꯣ ꯋꯥꯏ ꯑꯦꯝ ꯑꯥꯏ ꯗꯨꯌꯤꯡ ꯂꯥꯏꯛ ꯗꯤꯁ ꯑꯗꯨ ꯑꯩꯅ ꯑꯟꯁꯔꯁꯨ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯂꯣꯡ ꯑꯦꯟ ꯍꯥꯔड ꯑꯩꯅ ꯈꯜꯂꯀꯥꯟꯗꯀꯣ ꯑꯣ ꯌꯥꯝꯅ ꯃꯐꯝ ꯑꯃꯗ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯁꯣꯁꯥꯏꯇꯤꯗꯨꯅ ꯌꯥꯝꯅ ꯀꯩꯒꯨꯝꯕ ꯏꯟꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯔꯕ ꯇꯨꯋꯥꯔꯗꯁ ꯁꯝ ꯀꯣꯁꯀꯣ ꯁꯝꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯍꯥꯏꯔꯣꯅꯦ ꯅꯦꯆꯔꯦꯜ ꯁꯔꯥꯎꯟꯗꯤꯡ ꯗꯤꯒ꯭ꯔꯦꯗꯦꯁꯟ ꯇꯧꯔꯛꯄꯒꯤꯁꯤꯗ ꯍꯥꯏꯔꯁꯤꯅꯦ ꯑꯗꯨꯒꯤꯗꯨꯗ ꯌꯥꯝ ꯃꯣꯏꯅ ꯏꯟꯁꯦꯟꯁꯤꯇꯤꯞ ꯌꯥꯝ ꯑꯣꯏꯔꯒꯗꯤ ꯁꯣꯁꯥꯏꯇꯤꯗꯨꯗ ꯌꯥꯝ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯒꯅꯦꯕ ꯀꯩꯅꯣꯗ ꯗꯦꯔ ꯏꯁ ꯑꯣꯜꯋꯦꯖ two side of ꯀꯩꯅꯣ ꯁ꯭ꯇꯣꯔꯤꯗꯣ ꯑꯗꯨꯅ ꯑꯩꯒꯤꯁꯤꯅ ꯈꯔ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯈꯔꯕꯨꯗꯤ ꯑꯦꯛꯁꯇ꯭रीम ꯑꯣꯏꯖꯔꯁꯨ ꯈꯔ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯃꯤꯗꯨꯅ ꯑꯩ ꯉꯥꯎꯃꯛꯇꯤ ꯅꯠꯇꯦ ꯀꯥꯏꯅ ꯑꯩꯅ ꯏꯊꯟꯇꯒ ꯑꯟꯁꯔꯒ ꯐꯪꯖꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯨꯒ ꯂꯥꯁꯇ ꯑꯣꯖꯥ ꯕꯣꯠꯅꯤ ꯑꯣꯖꯥ ꯅꯟꯗꯤꯔꯥꯝ ꯍꯥꯏꯅ ꯕꯣꯠꯅꯤꯒꯤ ꯑꯣꯖꯥꯅꯤ ꯀꯩꯅꯣꯒꯤ ꯗꯤ ꯑꯦꯝꯒꯤ ꯍꯦꯠ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯝꯕꯅꯤ ꯃꯥꯅ ꯂꯥꯛꯑꯒ ꯅꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯌꯥꯝ ꯐꯩꯅ ꯍꯥꯏꯅ ꯃꯥꯅ ꯊꯥꯒꯠꯄꯤꯔꯝꯈꯤꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩ ꯑꯣꯖꯥꯅꯐꯥꯎ ꯊꯥꯒꯠꯂꯁꯤꯗꯕꯨ ꯑꯩꯅ ꯇꯧꯔꯤꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯃꯤꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯗ꯭ꯔꯤꯉꯩ ꯃꯥꯡꯒꯤꯅꯤꯀꯣ ꯑꯣꯖꯥꯅꯒ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯁꯦ ꯏꯊꯟꯗ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯡꯉꯥꯏꯖꯈꯤꯕ ꯍꯔꯥꯎꯈꯤꯕ ꯑꯗꯨꯃꯥꯏꯅ ꯄꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯧ ꯂꯩꯁꯤꯅꯤ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯩ ꯚꯦꯂꯤꯗꯦꯁꯟ ꯑꯃ ꯁꯨꯝ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯃꯌꯥꯝꯅ ꯑꯩꯅ ꯊꯣꯏꯁꯨ ꯇꯣꯉꯥꯟꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯇꯧꯅꯗꯕꯅꯤꯅ ꯍꯌꯦꯡ ꯁꯨꯝ ꯀꯩꯅꯣꯝꯃ ꯑꯐꯕ ꯊꯕꯛ ꯑꯣꯏꯇꯥꯔꯁꯨ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯕꯒꯤ ꯆꯃꯝꯅꯕꯗꯨꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤꯕ ꯑꯁ ꯂꯨꯔꯤꯡꯒꯥ ꯑꯦꯂꯤꯖꯥꯕꯦꯠ ꯃꯥꯡꯕ ꯃꯇꯝꯗꯣ ꯑꯗꯨ ꯃꯇꯝꯗꯁꯨ ꯑꯩ ꯁꯤꯗ ꯂꯩꯕ ꯍꯧꯔꯦꯕꯀꯣ ꯃꯣꯏꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯏꯝꯐꯥꯜ ꯑꯦꯁ ꯄꯤ ꯔꯣꯃꯦꯟꯒꯁꯦ ꯔꯤꯇꯥꯌꯔ ꯆꯠꯇ꯭ꯔꯤ ꯔꯣꯃꯦꯟ ꯑꯗꯩ ꯃꯣꯏ ꯃꯌꯥꯝ ꯄꯨꯂꯞꯀ ꯂꯥꯛꯑꯦ ꯑꯗꯨ ꯅꯪ ꯀꯩꯗꯧꯔꯤꯔ ꯁꯤꯗ ꯀꯥꯏꯅ ꯇꯧꯔꯝꯕꯁꯨ ꯌꯥꯎꯋꯦ ꯑꯩꯅ ꯄꯨꯡꯗꯣꯟꯒ ꯄꯤꯖꯔ ꯆꯠꯈꯤꯕ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯏꯟꯁꯤꯗꯦꯟꯇꯨ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯑꯃꯨꯛꯅ ꯑꯦꯂꯦꯛꯁꯟ ꯃꯌꯥꯗꯅꯦ ꯃꯣꯏ ꯅꯍꯥꯔꯣꯟ ꯈꯔ ꯆꯦꯟꯁꯤꯟꯒꯦꯅ ꯁꯤꯗ ꯇꯧꯔꯒ ꯀꯣꯝꯕꯤꯡ ꯂꯥꯛꯑꯦꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯔꯤꯝꯐꯥꯎ ꯁꯥꯗ꯭ꯔꯤꯗ ꯁꯤꯒꯤ ꯌꯨꯝ ꯁꯤꯐꯥꯎ ꯁꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯎꯗꯨ ꯈꯔ ꯄꯨꯈꯠꯂꯦꯕ 2017 ꯑꯣꯔ 7 ꯑꯣꯏꯔ ꯃꯥꯜꯂꯦ 7 ꯑꯗꯨꯋꯥꯏꯗꯅꯤ ꯑꯗ ꯑꯩꯁꯦ ꯎ ꯄꯨꯈꯠꯄꯒꯤ ꯆꯥꯛꯀ ꯊꯤꯔꯒ ꯁꯤꯗ ꯆꯥꯛꯐꯥꯎ ꯆꯥꯗ꯭ꯔꯤꯅꯦ ꯄꯨꯡ 1 ꯃꯈꯥꯏ 2 ꯇꯥꯔꯦ ꯑꯗꯨꯒ 이루저러 ꯀꯥꯈꯠꯂꯛꯄꯗ ꯑꯁ ꯁꯤꯐꯥꯏꯅꯤ ꯀꯣꯏ ꯀꯣꯏꯁꯜꯂꯦꯕ ꯑꯗꯨꯒ ꯈꯨꯠꯀ ꯂꯣꯏ ꯄꯨꯟꯁꯜꯂꯒ ꯁꯤꯗ ꯐꯝꯍꯜꯂ ꯊꯝꯃꯦ ꯑꯗꯩ ꯑꯩꯈꯣꯏ 3-4 ꯁ꯭ꯋꯥꯏ ꯑꯃꯃꯝ ꯁꯦꯄꯔꯦꯠꯂꯤ ꯐꯝꯍꯜꯂ ꯊꯝꯃꯦ ꯄꯨꯜꯂꯦ ꯕ꯭ꯂꯥꯏꯟ ꯐꯣꯜꯗꯦꯠ ꯇꯧꯔꯦ ꯑꯗꯨꯒ ꯐꯥꯔꯒ ꯄꯨꯊꯔꯒ ꯑꯗꯨ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔ ꯃꯇꯝꯅꯤꯀꯣ ꯂꯝꯗꯦꯡꯂꯣꯝꯗ ꯄꯨꯏꯌꯦꯕ ꯅꯨꯃꯤꯠꯇꯨ ꯑꯩꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯗꯧ ꯃꯥꯜꯂꯦꯀꯣ ꯍꯥꯠꯇꯣꯛꯈꯤꯗꯧꯕ ꯃꯥꯟꯕ ꯃꯑꯣꯡ ꯇꯧꯋꯦ ꯑꯗꯩ ꯂꯝꯗꯦꯡꯒꯤ ꯅꯨꯄꯥꯅꯤ ꯃꯤ ꯌꯥꯝ ꯍꯥꯞꯄꯦ ꯑꯗꯨꯁꯨ ꯀꯣꯟꯅꯗꯤ ꯈꯪꯉꯀꯥꯟꯗ ꯑꯁ ꯑꯩꯈꯣꯏ ꯄꯣꯇꯦꯟꯁꯤꯌꯦꯜ ꯁꯤꯔꯝꯕ ꯌꯥꯕ ꯄꯣꯇꯦꯟꯁꯤꯌꯦꯜ ꯀꯩꯅꯣ ꯂꯩꯌꯦꯕ ꯑꯗꯨꯗꯣ ꯑꯗꯒꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯦꯗ ꯃꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯁꯨ ꯀꯝꯕꯥꯏꯟ ꯌꯥꯎꯋꯦꯕꯀꯣ ꯃꯣꯏꯒꯤ ꯑꯥꯔꯃꯤꯁꯨ ꯌꯥꯎꯋꯦ ꯑꯥꯔꯃꯤꯅ ꯆꯪꯁꯜꯂꯒ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯕꯀꯣ ꯃꯤꯠꯇꯤ ꯕ꯭ꯂꯥꯏꯟ ꯐꯣꯜꯗꯦꯠꯅꯤꯀꯣ ꯄꯨꯊꯔꯤꯁꯦ ꯈꯨꯠꯁꯨ ꯄꯨꯜꯂꯒ ꯑꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯖꯁ ꯅꯦꯆꯔ ꯂꯚꯔꯅꯤ ꯋꯥꯏꯜ ꯂꯥꯏꯐꯀꯤ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯈꯣꯠꯄꯅꯤ ꯑꯩꯅ ꯐꯖꯅ ꯈꯨꯝꯃꯦꯕꯀꯣ ꯋꯤ ꯑꯥꯔ ꯅꯣꯠ ꯔꯤꯂꯦꯇꯦഡ് ꯇꯨ ꯑꯦꯅꯤ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯑꯩꯅ ꯐꯖꯅ ꯈꯨꯝ ꯀꯥꯟꯗ ꯃꯥꯅ ꯅꯠꯇ꯭ꯔ ꯃꯥꯜꯂꯦꯅ ꯍꯥꯏꯐꯦꯠ ꯃꯣꯏꯗꯨꯗꯩ ꯇꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯦꯝ ꯗꯦꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤꯝ ꯇꯥꯁꯨ ꯂꯥꯛꯑꯒ ꯑꯗꯨꯝ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁ ꯀꯩꯅꯣꯗꯒꯤ ꯀꯩꯅꯣꯒꯤꯗꯣ ꯁꯟꯖꯦꯟꯊꯣꯡꯒꯤꯗꯣ ꯑꯗꯨꯗꯩ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯔꯛꯑꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯀꯥꯈꯠꯂꯛꯑꯦ ꯑꯩꯁꯦ ꯑꯁꯦꯡꯕꯗꯤ ꯄꯨꯟꯁꯤꯂꯣꯛꯇ ꯑꯗꯨꯝ ꯅꯨꯡꯇꯤ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯌꯨꯝ ꯁꯥ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕ ꯅꯪꯈꯤꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯃꯉꯥꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯉꯩꯗ ꯑꯗꯨꯅ ꯄꯨꯂꯤꯁꯅꯀꯣ ꯑꯩ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯂꯣꯏꯕ ꯉꯥꯏꯕꯤꯔꯒ ꯐꯝꯃꯒ ꯂꯩꯔꯒꯅ
ꯑꯁ ꯏꯕꯨꯡꯉꯣ ꯅꯪꯁꯤꯗꯤ ꯌꯥꯝ ꯑꯁ ꯏꯪ ꯅꯨꯡꯉꯥꯏꯕꯅꯤꯅ ꯅꯪ ꯂꯩ ꯈꯨꯠꯂꯩꯁꯦꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯎꯋꯦꯕ ꯃꯈꯜ ꯃꯈꯜꯅꯤ ꯁꯤꯒꯤꯁꯤꯗ ꯍꯧꯖꯤꯛꯁꯦ ꯄꯨꯟꯁꯤꯂꯣꯛꯀꯤꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯋꯥꯞꯁꯀꯤ ꯊ꯭ꯔꯨꯗꯒꯤ ꯑꯣꯏꯇꯥꯔꯁꯨ ꯍꯥꯟꯅ ꯁꯝꯕꯜ ꯂꯩ ꯀꯔꯤ ꯀꯔꯥ ꯈꯛ ꯍꯧꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯎꯔꯤꯁꯦ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯗꯤ ꯎ ꯑꯣꯏꯔꯁꯨ ꯄꯥꯝꯕꯤ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯒ ꯄꯥꯝꯕꯤ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯁꯥ ꯉꯥ ꯎꯆꯦꯛ ꯃꯌꯥꯝꯁꯨ ꯂꯥꯛꯑꯝꯃꯅꯤ ꯀꯔꯤ ꯀꯔꯤꯗꯤ ꯎꯕ ꯐꯪꯉꯤ ꯀꯔꯤ ꯀꯔꯤꯗꯤ ꯂꯩ ꯁꯤꯗꯩꯁꯤꯗ ꯑꯣ ꯁꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯈꯣꯝꯒꯠꯂꯦꯕ ꯍꯥꯟꯅꯗꯤ ꯈꯣꯝꯒꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯏꯚꯥꯂꯨꯋꯦꯠ ꯇꯧꯋꯦꯕꯀꯣ ꯃꯃꯤꯡ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯄꯥꯝꯕꯤ 150ꯗꯤ ꯑꯣꯔꯀꯤഡ് ꯌꯥꯎꯗꯅ ꯑꯗꯩ ꯕꯦꯝꯕꯨ ꯁ꯭ꯄꯤꯁꯤꯁ ꯑꯇꯩ ꯃꯣꯔ ꯗꯦꯟ 20 ꯁ꯭ꯄꯤꯁꯤꯁ ꯍꯦꯟꯅ ꯊꯥꯗꯣꯛꯑꯝꯃꯒ 150 species of plants ko including trees and herbs adu myam lo yaw kano shrub kumba adu yaw adugi myam pulap 100 around 200 species ti sida collect already akoina khomjala thare ko han horam basu including ko adagi sida saji lei adagi porcupine de khoi sumang sida dum lakuna hingde ko sisu ba kusumgi moi bark mara sai ko adagi porcupine lay adagi leopard cat lay adagi civet cat lay adagi pangolin se lay di hai adu ma si ubadi phangde ai manaba yam khara wildlife da khitang haiba mine pangolin lay di hai aduga akhona rescue tawra su thadoki pangolin ko adagi slow loris kumba su thadoki adagi sa magle sa je marble cat and yam rare near threatened species neba adusu yam langol sida yam tangna amakha uyeba khoina khoigi camera da adumaina khara lei sida khoina punsilokki mawong jiga ko atopa ching conservation tawbo ching ju lei ko punsilokki sidana khoina uba phangbaje sidadi ke haitare tourist spot ki type ta nataga kaino ki type tu koi tau da bodo ju uye sigi je kamaina punsilok sina tongan mano kamaina thamning mano haibu mu ga phai ngai yam phajaba question ne du nature di masagi adum pa kaino ne ba kai tare perfectly imperfect edo masi matanda dum perfection towards the laser masai self sustain tower laser ba khoi gi dakar yam leitaba pot am ne nature di ada khoi mioi bagi intervention je yamin khai magi presence yamin khai mangon the disturbance oiba magi equilibrium da kai ba ko aduna adugi do khoina mun understand taw khara taw jabanina laaga su mi sing do yamna sensitive oiba mi oraga di for example pat haudi hundok ba lang dana lakpa nature gi uche waya yeng ba bird watching boy ama boy trekking chapa boy ama boy lakpa kan sida camping bula so ma tor su sidi topa umang ni magi ba kano ma lei ni ecosystem ma lei ni adu respect to ni chatpa mi ngak to la aga di yam phai ba adu nat ba amna khoina du yam loimak so haru ngam pote loimak su gyan ta han ngam pote adu la pra welcome to se mi yam la kan da moina torokpa activity myam du ne mafam si kano si loi kai ni ba aduna maram moi dana khoi amna haitare careful oi jaba haitare ne aduna akhoi unless and until akhoi na rule and regulation ama phasana maintain tawraga phasana magi plastic waste poire manage tawba khopa adu myam du tawdringai di mi pa la ko se mafam se am kan su chaw mafam na tamnina magi carrying capacity lei ba mi singam laksal lo sida mi asidi sing spring sing glass am thakda spring siki hoyen sanga thakna le horoi drini ba ko adu pot tugi pot khar lei benina khoni am adu gi de punsilok se khara khar su seng bai di mafam je khitang chikna ingna lehen ba su pa me ba kana sarang na raga le raga di magi phajab su mangi ko tourist spot hai di dum mi pa lakani koi lakani pa lang thongani aduna adui potum khatang thoning da baini da natraga te dum gyan ta ba la di loi la pun ba yai kan punsilokki de hujik se run to bule hai
resources may have the changam doing it. I see my maintain to Buddha, Lunana, Tamada, Natraga, Amanama. The sea is a Kamina, Kinoto, Hedi, maintenance, Kamina Towi, Duga, human resource to Haita and the Kamina Towi. I see the Aquina, Aquidi, environmentally, can walk across aware of Minago. When Kunga Levo, plastic nose, Taramba, Lambida, don't Taram, I don't Kunga, every time I don't take Lakose, I don't think it don't cool level. I don't Kulaga, don't Putakiva, my Hadopo, Potom Tower. I do got a day as in a volunteer basis. Members in the time to time, Hoitori, but Taboxina, Moida appealing with and Moina Towning, Moise contribute Towning, volunteers, live ago. I do got Sula electric how would they not lawyer how you pose volunteer how you pose volunteers say maybe my fluctuated away. Now Kayamba, Kayamba, Yam, the Badum Tower, do the car labor require with I do swat what they see. I do the England Noxable, Noxable the when Kanta, the Bashanus happy because of Levinate, Amatonate, on top of that, the was war never. Tabuksu was the Madam Haiba, May Lamay, Kano, Madam Taba. It's a while ago. I do even though it is very challenging, volunteer come live ago. I do give Nusi, Angapama, don't power, do you pose it? Madam Pandigo, Madam Gimatang, the Hyperton, Kaino, Kamaito, the Kari, something has like Kentucky. Madam Maze fire line have in English. The fire breaks high. I do fire break the fire line say Kagitam the cow in high country. Mapam do the Kagumba mean made fire say. Total labor silamse, Manipur, especially Manipur Gumba, the mini question labor sings. I am at them the Kalapo Monk swam to river. I said the mini question labor, so me, some laying me, like Kuni Kunaktan in a morning con, Maceram Chinyada, Palm Toba Copa, the Amato consider morning Maze, timing jar and Tazala neighbor. I do a Nuxit spread to the net of wildfire only never. I do not quite the Mataka like letting do the later Mina. Don't pour my lapur lack neighbor. I do not quit of Zeriba, conservation, kind of Zeri, you could say, my chaco, chucky to never. I do give prevention, made prevent over not a pilot. Some can why to talk medical do empty why. I do not quit prevention measure in a fire line and a number song topography, my can do yang. I could a tongue the Angamba Magi. Magi Nuxiki, Madam Mayra Nuxiki, Madam Kanam, seeing it now. I do Mayram Mena, my Aquina, November Hasida, Mayram's Hydro never. Huskim visitation, Hydroni, Hydrakanda, Karkangalani, week and New Kangalani. I do Aquina Hana, Maisi Tado Tambewanida. Husky Aquina Haiba, Kangase. I do not from the Salasu, dry season, from Salasu, I need to lunch in the Handaba. I do already. Kaiguma may lock matam the when a madam to lepaga made it almost happening a meva, and Hakan top telling age. Some hundred continue to break the one. Worldwide and global warming like within a madam major. My outside was it. Anything to Amahon to own by you may chocolate pineva. Australia bush fire at always. I do not my jam nagan no she's important of I can high give up. Control fires. For example, I may strike 100 Tambasumuyade. For example, can visitations are coming. Don't get out and say Tarakun. I do break out of fire the act hiding and control to Ngam the venue. And for example, Matam Chana, Nuxilak, the control fire at the home, Tam Taraga, Matakte Tadabaga labor, Maze Maka Tagabanataba, Matakte Tadaga, Maze Tada, Maze Kumala Sakibago, when same control or Sakiba. I do remember say, Madam Maymatam, the Maylak and the Makan Chaoiva. I do labor. I do not am destructive boy than among the two tomorrow when in the control to Haramanina. Home do we go them to Kaidabago. Even Pambigara, the May Kazak and the Howling. Tip Maru was it. May Kazak talk on the whole way here level. I do report to labor. I do not make to associate with Pambisum labor. Fire resistance of Sulay. I may prop at the Bedinate, I do Matang Matam Sadana,
mafam chadana chaga yam tina destructive oiba aduna mai je ama pha ma hajik global warming la konina khoi am tina section ba ka oi aduga ai ha di yaring kai mi individual ma am ko mai mayam da mai tha ama to singya singkhong singya lei bo ga dinya yam tin careful oi bi na traga di yam tina destructive oi 시 마이람 하이더 시 개포실록이 또 떠오르네. 시디 놈이 깨아니 그 장이 그나 떠오르다. 시 마이람 하이 꾸인장에 하이버디 기당 합다 암도 좀 하이버스 로이 비야이고. 안데스 아코는 남자부 카드니 아코는 따생나 남 하게 얌 상에 다음 장은에도 하이버 각도는 때 하이버즈는 땅 하임네바. 아주가 목 강할라지나. 아주 마이 타버즈 타바음네바. aduna haibaga thabaga yauragadi tha ama nigi process ne achawa ma di oidene oi mi zum yam sang sang adu mi sang sumya sigi mayam haibe activity che sina punshilok oina di waps ki oina di akhoi get together oiba akhoi bonding toba brotherhood ki family gi oiba akhoi gi kanom leiba adu da akhoi masen khangnabagi magun igun khangnabagi ko 타복 수민나보다 미래에 타복 수민나봐 자민나봐 레민나보다 막은 강나도이니나 아두기 오퍼스미티 모이바 미코보 모이바기 암테이나 시제 거기는 바이올라인자 거기는 always we look forward 아이수 이제 바이올라인자 이게 리트리트 기타 떠웨바 아이나 메데싱가 떠우자잖아 밤내나 이건 다 밤는 동안 밤내는 거던 떠오르고 우멍니는 거 아이나 하자도 아이 구루금바 아이 그노모 스피리추얼 폼은 냉원인데 아주 냉원인데 프라 시즘 폼제 너희가 시거로 보시고 와이디 마가 로이너버 팡보이고 하라우저부도 아주게 좀 라인 아주가 스토리나 아주나 아이원데 아무나 그노 떠래 아주게는 품 바이올라인이 그노 ям 누가이 하다 바이올라인 메이킹 그런 액티비티즈 이즈다 그러나 이 라카리브 저 힘이 안 되고 감버 비전 다이다레 까리 모온다 실록세 생각이 아무튼 실록제 거기 비전들이 생 하이저레가디 마니푸르기 오이바 내셔널 히스토리제 그다이데 리도노 마니푸르가 kaikei 우 호르미 아주 토르미 kaikei 오르키드 호르미 아데기 안강싱시다 리범 뭐 레이테바 아두기 오이바 punshilok시다 이나 에듀케이셔널 센터군바 아이는 파코인 팜자버세 아두가 마시주 망모인 레이자후바 아데 म्यामजे environment po mo nung sirak na bagi uwaga mo reconnect tawba umangari connect tawba mafam oijaba ko ngang sing sila aga sida trekking masam sasaraga nature walk sasaraga and then knowledge sina si uni sina dune di sina siak sini kaya adagi even mapande la ko mi phau ko langol sida hapet nang na ko walk sasaraga anda katang relax tawjaba duga ka hadare nature ga connect tawjaba do masa mo phawa nungai ba khopa adu myam do 아이 맘들이 quest 저거도세 라가 산에 유네바 할따리고 아이는 quite 더 혼님데바 산에 유네바 닥전 자선바 호이 좀 라가 그놈만 부저라가 그놈 짜라가 파전나 합설라 부기비자 아이는 거기는 게임 하이도 노데 we have no right to say anything against those people but you 불안이 사포니 투엉을 짜설라가 되고 빌리글리 랑 투어마가 되기 사이가 떨어가 랑칼락버도 아두기 좀 전에 함대는 또 비가노 때이디고 때이디 수가이데 산에 유네바 생각당네 아두가 야링케 자카이비람다 보고 be responsible tracker 보이게다 responsible citizen 뭐 오이세바 콜로마 아두 간다다 마니 거의 람지 파서도이니가 아자 아마가 아이나 하닝ꯕ나 아코이나 랑골싱 하이제 랑소 임팔 네버시제 일만은 로이마 거기 카본 파트 하우디 농시 생활 레버고 아두나 랑골가 노마잉 싱가시 암테 임포르텐 웨바 아니제 우망원나 파자나 탐망가 마버고 거기 임팔기 클라이메 임팔 그노세 에어 퀄리티세 좀 캐나가 네버고 아두 마 모이지 파자나 탐망감도나 아따이 우망 파자나 탐망감네 멍멍멍비로 노아인 아따이디고 라크레바 따이디 아니 하여튼 아무튼 막 빼야 아두부 이사의 수망아 지거든 해도 사이 수망이 신내면 나돈 수망금을 해지지 나돈 시안나 파자나 탐마간다 너무 때이서 좀 담담나 매암네 뭐 이팔 랑골 파자니네 하르고 아데기 라이싱이 저라우싱이 파자바 아두 또 담먹거네 미요이나 봐봐이 담나브네 보고 아코는 시보고 마이 자로 타고 담먹어 아데 요니 오르더 원에 와 간다
ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯤꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯀꯩꯅꯣ ꯃꯦꯟꯁꯟ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯌꯥꯝ ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯒꯅꯦꯕ ꯀꯩꯅꯣꯗ ꯋꯥꯞꯁꯤ ꯐꯠꯇ꯭ꯔꯁꯨ ꯋꯥꯞꯁꯤꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤ ꯋꯥꯠ ꯑꯦꯚꯔ ꯋꯤ ꯑꯥꯔ ꯗꯨꯌꯤꯡ 이즈 ꯏꯟꯁꯥꯏꯗ ꯗ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯀꯣ ꯑꯗꯨꯅ ꯏꯠ ꯏꯁ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣ ꯈꯪꯗꯅ ꯑꯩꯈꯣꯏ ꯄꯥꯎ ꯇꯧꯁꯟꯕ ꯌꯥꯗꯦꯕ ꯍꯥꯟꯅꯕꯨꯗꯤ ꯈꯪꯗꯕꯩ ꯇꯧꯔꯝꯃꯦ ꯇꯧꯔꯝꯕ ꯍꯥꯏꯗꯤ ꯑꯦꯛꯇꯤꯚ ꯑꯣꯏꯔꯝꯗꯕꯒꯤ ꯃꯣꯏꯁꯨ ꯑꯦꯛꯇꯤꯚ ꯑꯣꯏꯔꯝꯗꯕꯒꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕꯒꯤ ꯇꯧꯁꯜꯂꯨꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯗꯤ ꯑꯦꯐ ꯑꯣ ꯑꯗꯒꯤ ꯔꯦꯟꯖ ꯑꯣꯐꯤꯁꯔ ꯀꯩꯀꯥꯁꯤ ꯂꯣꯏꯅ ꯂꯤꯡꯀꯞ ꯇꯧꯅꯔꯒ ꯃꯣꯏꯒ ꯀꯩ ꯇꯧꯁꯤꯒꯦ ꯇꯥꯟꯅꯔꯒꯀꯣ ꯑꯗꯩ ꯋꯥꯞꯁꯤꯁꯨ ꯄꯥꯔꯠ ꯑꯣꯐ ꯔꯤꯖꯥꯔꯚ ꯃꯣꯏꯒꯤ ꯐꯣꯔꯦꯁ ꯗꯤꯕꯤꯖꯟ ꯐꯣꯔꯦꯁꯀꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅꯀꯣ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯋꯥꯛ ꯇꯧꯅꯕꯁꯨ ꯇꯧꯔꯤ JFMC ꯀꯥꯏꯅ ꯖꯣꯏꯟ ꯐꯣꯔꯦꯁ ꯃꯦꯅꯦꯖꯃꯦꯟꯗ ꯌꯥꯎꯁꯟꯗꯅ ꯈꯣꯠꯆꯟꯗꯅ ꯇꯧꯔꯒ ꯁꯦꯝꯃꯤ ꯃꯦꯡꯂꯕ ꯃꯥꯂꯪ ꯏꯄꯣꯝꯂꯛꯇ ꯇꯥꯎꯗꯨꯅ ꯆꯠꯀꯦ ꯑꯃꯨꯛꯇ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝꯂꯛꯇ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯇꯝꯂꯨꯒꯦ ꯅꯨꯡꯁꯤꯔ ꯍꯩꯅꯝ ꯂꯩꯅꯝꯂꯛꯇ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯇꯝꯂꯨꯒꯦ ꯃꯥꯛꯂꯕ ꯇꯥꯏꯕꯪ ꯏꯄꯥꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯜꯂꯨꯔꯒꯦ ꯇꯥꯔꯤꯕꯔꯥ ꯎꯔꯥꯛ ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯁꯩꯍꯦꯛꯁꯦ ꯇꯥꯔꯤꯕꯔꯥ ꯎꯔꯥꯛ ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯁꯩꯍꯦꯛꯁꯦ ꯁꯛꯂꯔꯣꯏ ꯈꯜꯂꯨꯏ ꯑꯩꯒꯤ ꯏꯁꯩ ꯌꯥꯗꯦ ꯊꯤꯡꯕ ꯉꯝꯈꯤꯗꯦ ꯁꯛꯂꯔꯣꯏ ꯈꯜꯂꯨꯏ ꯑꯩꯒꯤ ꯏꯁꯩ ꯌꯥꯗꯦ ꯊꯤꯡꯕ ꯉꯝꯈꯤꯗꯦ ꯂꯣꯏ ꯅꯥꯏꯗ꯭ꯔꯕ ꯃꯤꯀꯨꯞꯁꯤꯗ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯂꯩꯕꯗ ꯂꯣꯏ ꯅꯥꯏꯗ꯭ꯔꯕ ꯃꯤꯀꯨꯞꯁꯤꯗ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯂꯩꯕꯗ ꯃꯦꯡꯂꯕ ꯃꯥꯂꯪ ꯏꯄꯣꯝꯂꯛꯇ ꯇꯥꯎꯗꯨꯅ ꯆꯠꯀꯦ ꯑꯃꯨꯛꯇ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝꯂꯛꯇ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯇꯝꯂꯨꯒꯦ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝꯂꯛꯇ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯇꯝꯂꯨꯒꯦ ꯄꯥꯛꯂꯕ ꯇꯥꯏꯕꯪ ꯏꯄꯥꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯜꯂꯨꯔꯒꯦ ꯄꯥꯛꯂꯕ ꯇꯥꯏꯕꯪ